뿌락트리보! 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 뿌락인해! 이루어져서 야돼, 삼 하러서 야돼. 삼가서 장능이 말래. 그다이세. 세, 나 동원 더. 끼는 계자닝이 바까리와 칼보 칼리노 강대. 삼재 또 삐라오세. Ay, horen na, di sa ungangan ni. Sa ungangan ni, horen na. 레이네 낭보. Ay, horen na, di sa ungangan ni. 그다이대 저 그러면 너네 애기 있지 않을 빠지고 너 번이다고 아 이붕어 저거 Tamuye! 그래요. Saklamra! 라면. Sasi, hayuji ukolo. 쌍라마가 이자는 나 바르게 부깔라네. Ado susah tu sidi. 하얘 좀 남네 탄 남는데. Ado susah se. 그 Namu phata ba tong nu tong me. Nang cha tu so khoi ki piyo ba. 그다냐 이노. Mới trúng mà sao vậy kia? Lo sa si lo. Lo sao xí lo? 깽걸로 어떻게 하고. 아니요. Ado yang lo. Aduh lo. 하이 까나까나 이면서 안 와. 너 요즘 Male, dale tamuye. 뭐지 너희 하라. 하이 꿈타러 하이바. 뭐네요 언니. 발에 꿈 올라. 뭐네요 언니. 발에 꿈 올라. 아니 저거 뭐 쓰다고는 하이들어. 까리기는 낭 속담 넘어 총까지 짜오르시보. 나 아니 나 뭐네. 까리기는 낭 앙앙 하르게 했대 야르시보. 하이 아빵 봐. 아이 방게 이거 나 방아이로. 영훈이 마세야. 마시기 앙아오버시디. 하이 앙아오버. 아이 가게. 아이 가고는데. 하이 라오. 염자실라오. 마시 불라가 탐대베 야로이도리. 하이 라오. 염자실라오. 마시 불라가 탐대베 야로이도리. 하이 염자서 실라오. 장은 라오. 마시 나 콩도 가는 방구 하이바. 아스. 아이암 하이네로이도리다. 아이암 하이네로이도리고. Karino nang harisibo? 까이누 만또시보. Ay wahaygi mo na taune. Karigino nang angang sap manayisibo, ha? Mi kwaiga manadesi nang kangaba na tro. अदु हैरसु भाप तारोदना हैरसु ताउ यादे तारनुदना हैरसु मंगोंदगी हेना सिंगबा लैति Hoy ni aduni ni mi kwaiga manadaba ina harise. हो थबक कैसु लैबा नतिये फी खैता सुसी हाइबनी फी लाउन हेता लैथोक्तना मानो थोकपा मे हेता तौ लैनी Yare ya, ay loing kange. Maga manaba yadeko. Ay warise, mai kakdagi nini. Nang sigatang kango. Ngay ko, mabukay lagi. ओ खंगदे मनिंगलोमदा पेपेपे तौर सखिबनी Yare, ay temge. Ay khangdrabo. Khangde, nang kana no.
ꯑꯩ ꯏꯕꯦꯆꯥꯅꯤ ꯏꯕꯦꯆꯥ ꯅꯠꯇꯦ ꯅꯪ ꯏꯕꯦꯆꯥ ꯅꯠꯇꯤꯌꯦ ꯏꯕꯦꯆꯥꯗꯤ ꯑꯩꯅꯦ ꯑꯩꯁꯨ ꯏꯕꯦꯆꯥꯅꯤ ꯀꯅꯥ ꯏꯕꯦꯆꯥ ꯁꯥꯏꯈꯣꯝꯒꯤ ꯏꯕꯦꯆꯥ ꯑꯩꯅꯦ ꯁꯥꯏꯈꯣꯝꯒꯤ ꯏꯕꯦꯆꯥꯗꯤ ꯅꯪꯅ ꯀꯔꯝꯕ ꯁꯥꯏꯈꯣꯝ ꯅꯣꯏ ꯁꯥꯏꯈꯣꯝꯒꯤ ꯅꯪ ꯐꯨꯔꯥ ꯍꯥ ꯐꯨꯔꯥ ꯅꯪ ꯑꯩꯕꯣ ꯆꯠꯂꯣ ꯑꯩ ꯄꯦꯁꯥ ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦ ꯅꯪ ꯇꯥꯆꯧꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯅꯪꯅ ꯁꯥꯏꯈꯣꯝꯒꯤ ꯇꯥꯆꯧ ꯑꯣ ꯃꯥꯅꯤꯅꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯟ ꯊꯣꯏꯕꯤꯕꯣ ꯑꯩ ꯊꯣꯏꯕꯤ ꯅꯠꯇꯤꯌꯦ ꯏꯕꯦꯆꯥꯅꯦ ꯍꯣꯏꯅꯦ ꯌꯥꯔꯦꯁꯦ ꯁꯥꯏꯈꯣꯝꯒꯤ ꯏꯕꯦꯆꯥꯅꯦ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯩꯕꯨ ꯏꯕꯦꯆꯥ ꯅꯠꯇꯦ ꯍꯥꯏ ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯗꯥꯏꯗ ꯊꯣꯔꯛꯏꯅꯣꯕ ꯇꯨ ꯃꯤꯖꯦꯟꯁꯤꯗ ꯑꯩ ꯃꯥꯡꯗ ꯌꯥꯔꯦ ꯍꯟꯗꯛꯃꯨꯛ ꯊꯣꯔꯛꯑꯗꯤꯅꯦ ꯇꯥꯆꯧꯗꯣ ꯇꯥꯛꯂꯣ ꯃꯥ ꯊꯕꯛ ꯇꯧꯒꯦ ꯑꯦꯔꯥ ꯑꯩꯒꯤ ꯏꯆꯟ ꯁꯥꯏꯈꯣꯝ ꯏꯕꯦꯆꯥꯗꯕꯨ ꯃꯥꯅ ꯀꯔꯦꯝꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤ ꯁꯅꯥꯅꯤ ꯑꯩ ꯁꯅꯥ ꯅꯠꯇꯦ 이베자네. 오, 야래. 다속나 랄레고, 다속 랄레. 세, 시와시 도시. 너는 가이자 뛰노. 가이자 뛰노 봐. 타박 잡게. 그다이다. 오피스다. 하이, 나 시디 오피스 뛰니네. 세. 와하겠어. 낭나나 먹으네. 피수도로. 자. 아이 피수게 거. 아이 피수게. ꯑꯩ ꯐꯗꯕꯗ ꯐꯗꯩꯌꯦ ꯅꯪꯁꯨ ꯐꯗꯩ 보셔봐. 까리노 낭나 따우리도. 정어. 왜 그 머락시대 파티 해봐. 이마, 아쿠이 따무 야이디 까이 자가게. ꯈꯪꯗꯦꯅꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛꯇ ꯃꯩꯈꯨ ꯃꯔꯛꯁꯤꯗ ꯐꯝ ꯂꯩꯔꯝ ꯆꯪꯉꯣꯅ ꯇꯥꯟꯁꯤꯟꯈꯤꯕꯅꯤ 이마, 아쿠이 따무 야이기 ꯑꯅꯥꯕꯁꯤꯕꯨ ꯐꯔꯛꯈꯤꯗ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ 이bungo ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯩꯅ ꯈꯪꯕꯗꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯉꯗꯤ ꯐꯒꯗ ꯃꯥꯜꯂꯦ. 이마, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯂꯒꯦ. ꯅꯪꯅ ꯉꯔꯥꯡ ꯆꯠꯂꯨꯔꯤꯗꯨꯅ ꯀꯝꯗꯧꯔꯕ? 이마, 컴퍼니ꯒꯤ ꯊꯕꯛꯅꯤ. ꯉꯔꯥꯡꯁꯨꯅꯦ ꯉꯥꯏꯒꯦꯅ ꯉꯥꯏꯔꯛ ꯃꯦꯅꯦꯖꯔꯗꯣ ꯑꯗꯨꯝ ꯂꯥꯛꯇꯗꯅ ꯇꯣꯛꯈ꯭ꯔꯦ. ꯑꯣꯏꯒꯗ ꯃꯥꯟꯗꯦꯗ. ꯈꯪꯗ꯭ꯔꯦꯗ 이bungo 이마나 너ꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ. 너ꯈꯣꯏꯅꯗꯤ 이마ꯕꯨ ꯋꯥꯔꯧꯔꯝꯒꯅꯤ. 이마 우파이 ꯂꯩꯇꯦ. 너ꯈꯣꯏꯒꯤ ꯈꯟꯕꯗ 이마ꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯊꯔꯛꯏ. ꯀꯛꯀꯅꯨ 이마. ꯑꯩꯅ ꯊꯕꯛ ꯁꯨꯅꯣꯝ ꯇꯧꯔꯒꯅꯦ 이마ꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ. ꯇꯥꯃꯣ ꯌꯥꯏꯕꯨꯁꯨ ꯑꯩꯅ ꯂꯥꯌꯦꯡꯗꯣꯏꯅꯤ 이마. 이베자 가이드노 낭보 과 짜닝해. 헤 낭기 파락도 떨어까노 마얌 떠이시 라이기 타박니 그리야. 아이고 앙아우비네 봐. लफुदो परपा छोइजलो इरोंबा फुना मंगाइनारे न थौ तौइदो हान लेसनगुओ आइसु आइगी थौ तौजगे तौबने हाइमा
ꯅꯨꯄꯤꯆꯥꯁꯤꯗꯤ ꯉꯍꯥ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦꯅꯦꯍꯦ ꯌꯥꯝ ꯁꯤꯡꯕ ꯖꯥꯠꯅꯤꯅꯦꯍꯦ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯖꯥꯠꯅꯤꯗ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯗꯤꯅꯦ ꯆꯨꯝꯗ꯭ꯔꯤꯡ 당인 잡이디 앞에 상관없게 ꯑꯩꯉꯣꯟꯗꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯅꯪꯗꯤ ꯀꯅꯥꯅꯣ 어디 있다 뭐야냐 ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯌꯣꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯣ 아마냐 하이노다 너 건빙미가 안해 자코라 ꯆꯠꯈꯣꯅ 빨리 닦게 해두디 ꯇꯥꯃꯣꯌꯥꯏ 가이나 ꯅꯪꯅ ꯀꯣꯟ ꯐꯦꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ 낭눈 기배 뱀거 안해 딴 너와지 따따와 ꯅꯉꯣꯟꯗ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏ 미나 난게 아이네 꼬에나 하이 ꯑꯩꯕꯣ ꯀꯅꯥꯅ 너야 레카이로 얼마나 하이 ꯑꯗꯨꯗꯤ ꯅꯪ ꯑꯩ ꯀꯣꯏꯕ꯭ꯔꯥ 아두디 아이 칸데 미나 나보안 ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯀꯣꯏ 아이고 아들 베타 꼬이버데 누티베 야we ꯌꯥꯎꯗꯦꯍꯦ 아두디 아이 너이 건 팽이 리카이기나 ꯍꯣꯔꯦꯟ ꯎꯁꯣꯞ ꯆꯥꯅꯕꯅꯦ 아다따이 ꯇꯥꯃꯣꯌꯥꯏ 까이나 아두다 와 까이나 ꯑꯩ ꯅꯪ ꯀꯣꯏꯕꯒꯤ 꼬이지 꽉다나봐 ꯆꯥꯅꯩ 아두디 아이 따게 ꯅꯈꯣꯏ ꯏꯃꯥ ꯃꯣꯏꯗꯅ ꯑꯉꯥꯎꯕꯁꯤꯗꯤ 아두 하나 아이 그다 가we ꯅꯪ ꯉꯥꯎꯔꯤꯗꯨꯗꯤ 그다는 아이 가we ꯅꯈꯣꯏ ꯑꯃ ꯄꯨꯜꯂꯒ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯉꯥꯎꯔꯤ ꯅꯠꯇ꯭ꯔꯣ 아두디 아이 안도 ꯍꯝꯗꯣꯛꯀꯅꯨ ꯑꯩ ꯌꯨꯝꯕꯤꯒꯦ 아 됐다 ꯀꯩꯅꯣ 호렌 다 다미네리고 호렌 낭원아이 바코라 이미게 ꯍꯣꯏ ꯇꯥꯃꯣꯌꯥꯏ Tamoya kulfutu lo jibo. Ngaine. 로야 로야 됐다 얌 농치예 예 Anh chắc tôi nên lấy đi ngay anh đang ngao tôi nên lấy đi ngay anh chắc tôi nên lấy đi ngay anh đang ngao tôi nên lấy đi ngay anh đang nông si tôi na lấy
ꯊꯋꯥꯏꯅ ꯇꯥꯕꯅ ꯍꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯅꯤꯡꯕ ꯊꯨꯡꯂꯦ ꯄꯨꯟꯁꯤꯁꯦ ꯊꯋꯥꯏꯅ ꯇꯥꯕꯅ ꯍꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯊꯋꯥꯏꯅ ꯇꯥꯕꯅ ꯍꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯅꯤꯡꯕ ꯊꯨꯡꯂꯦ ꯄꯨꯟꯁꯤꯁꯦ ꯄꯨꯛꯅꯤꯡꯅ ꯂꯦꯞꯄꯅ ꯍꯛꯄꯨ ꯊꯃꯣꯏꯗ ꯂꯥꯠꯄ ꯐꯪꯖꯕ ꯄꯨꯛꯅꯤꯡꯅ ꯂꯦꯞꯄꯅ ꯍꯛꯄꯨ ꯊꯃꯣꯏꯗ ꯂꯥꯠꯄ ꯐꯪꯖꯕ ꯃꯍꯩ ꯌꯥꯜꯂꯦ ꯃꯄꯣꯛꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯃꯄꯣꯛꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯃꯄꯣꯛꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯃꯄꯣꯛꯁꯦ ꯑꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤ ꯃꯩ ꯆꯥꯛ ꯈꯥꯡꯂꯤꯉꯩ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯤ ꯁꯤꯔꯦ ꯁꯤꯔꯦ Sire, 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 nunksibana sire, nunksibana sire, nunksibana sire, oh sire, 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 nunksibana sire, nunksibana sire, nunksibana sire, 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 nunksibana sire, nunksibana sire, nunksibana sire, oh sire, 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 nunksibana sire, nunksibana sire, nunksibana sire. नत्ते अखोई दिल्ले बन चाबम खंगे तौरिसे नत्ते नि जुवार से तुसी अलरेडी फाइने तौरिसे ꯅꯪꯗꯤ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯉꯣꯟꯗꯁꯨ ꯅꯕꯥꯅꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯍꯦ दिल्ले बम लाए ꯂꯥꯛꯑꯦ ꯇꯥꯃꯣ ꯌꯥꯏ तमो यार ꯇꯥꯃꯣ ꯌꯥꯏ ꯇꯥꯃꯣ ꯌꯥꯏ ए काय चली तौसी ꯀꯥꯏ ꯆꯠꯂꯨꯅꯣ ꯇꯥꯃꯣ ꯌꯥꯏ ꯅꯠꯇꯦ ꯇꯥꯃꯣ ꯌꯥꯏ ꯉꯁꯤ ꯂꯤꯂꯥ ꯀꯥꯏꯗ ꯂꯩꯋꯦ ꯍꯥꯏꯒꯦ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯔꯛꯎꯅꯦ ꯇꯥꯃꯣ ꯌꯥꯏ तिरा लीला ले हुए ए भूत तिरा है नत्ते तेरा ꯇꯦꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ फारे फारे नने लीला येंगने ngasi लीला की दारोम तोम दारे ꯇꯧꯔꯝꯃꯣ ꯐꯖꯕ ꯅꯪꯅ ꯄꯥꯝꯕ ꯇꯧꯊꯣꯛꯑꯝꯃꯨ ꯀꯩꯗꯧꯒꯦ अदा ले काय दाई ꯀꯩꯅꯣ ꯇꯧꯔꯨꯃꯨ ꯇꯧꯔꯣ ꯆꯤꯡꯊꯔꯒꯦ 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 tinggalano kagao tinggalano ai काय ni kagao tinggalano ꯇꯧꯔꯣ ꯑꯗꯨꯗꯤ ꯇꯧꯔꯣ ꯐꯖꯕ ꯑꯃ ꯇꯧꯔꯣ ꯇꯥꯔꯒꯦ काय ni ꯑꯁ ꯇꯧꯔꯣ ꯍꯥꯏꯔꯒ ꯃꯁꯤ मोबाइल या बोलो ꯌꯥꯎ ꯌꯥꯎꯔꯦ ꯑꯝꯇ ꯄꯤꯒꯣꯅꯦ ꯅꯠꯇꯦ ꯃꯣꯕꯥꯏꯜꯁꯤꯗ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ पिरो ꯁꯦ ꯐꯖꯅ ꯇꯧꯔꯣ ꯁꯦ ꯐꯖꯕ ꯑꯃ ꯇꯧꯔꯣ पिस में कर जी तंदा याला ꯌꯥꯏ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯣ उदी कान नहीं दात ना पाए मोबाइल आता ना तो पाए आता हे रंग दो बना नुपी में तुम्हारा ꯌꯥꯏ ꯐꯖꯩ या फसे तमु या हीरो ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯏꯈꯣꯅꯦ ꯋꯥꯠꯂꯤꯅꯦ ꯍꯦꯔꯣꯒꯤ ꯁꯤꯟ ꯋꯥꯠꯂꯤꯅꯦ ꯀꯥꯏꯀꯨꯒꯤ ꯑꯝꯇ ꯇꯧꯔꯛꯎꯗꯅ ꯇꯧꯔꯣ ꯀꯥꯏꯀꯨꯒꯤꯗꯣ ꯇꯧꯔꯣꯅꯦ ꯁꯦ ꯇꯧꯔꯛꯑꯣꯕ बुकुलियन दो ए नंग बुकुलियन पाम्बारो आई दी बुकुली एक्शन ना गावे ꯅꯪꯅꯕꯨ ꯇꯧꯔꯗꯤ ꯍꯦꯛꯇ ꯌꯥꯔꯦ मी मा उगा बेलाबा हगोलो जो हगोलो ꯍꯧꯒꯠꯂꯦ ꯀꯥꯏ ꯂꯦꯞꯄꯣ ꯍꯥꯏꯅꯣ आई तुंग ना लेबा ꯁꯤ ꯇꯨꯡꯗ ꯂꯦꯞꯄꯤꯁꯦ या बा ꯇꯧꯔꯣ या कदन बा कदिन ꯃꯁꯤ ꯏꯟꯅꯒ ꯊꯤꯜꯂꯛꯏꯅꯤ ꯃꯁꯤ बुकुली एक्शन दो है ना तो ꯒꯨꯒꯜꯒꯤ ꯑꯦꯛꯁꯟ ꯍꯧꯖꯤꯛꯀꯤꯗꯣ बी एक्टिंग ने ꯀꯥꯏꯔꯝꯅꯤꯍꯦ ꯃꯥꯏꯁꯤꯗꯤ फमु यिंगसे मानबरा ꯃꯥꯟꯗꯤ ꯃꯥꯜꯂꯦꯕ ꯅꯪꯒꯤꯗꯣ ꯃꯤ ꯁꯤꯒꯦ ꯇꯧꯋꯦ आई दी बुकुना थीना गाव तो ये ꯑꯗꯣ ꯃꯥꯜꯂꯦꯕ ꯅꯪꯒꯤ ꯑꯦꯛꯁꯟꯗꯣ ꯃꯤꯗꯤ ꯁꯤꯒꯦ ꯇꯧꯏꯀꯣ ꯑꯗꯣ ꯀꯥꯏꯀꯨꯒꯤ ꯑꯃꯒ ꯇꯧꯔꯛꯑꯣꯅꯦ ꯇꯧꯔꯣ पता नहीं नुंगा ना याला ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ नोमा बिया हरम नहीं दो दोगे या अदुसे नुई नुंग में यावला नोमोइदी ꯌꯥꯎꯗꯦꯍꯦ फगी दो ने फगी कसे तौरी ꯃꯥꯅꯒ ꯂꯦꯟꯖꯜꯂꯛꯏꯅꯦ तरह के का ꯇꯧꯔꯣ ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣ तरह के ꯇꯧꯔꯣ आई तरह के ꯌꯦꯡꯁꯤꯉꯥꯀꯣ बाबा नुमा
유네 하이트로 미 할게 가이 야야 마이시 깜빡하다가 또 위니. 야야야야. 깜빡하다가 또 위니. ꯃꯄꯤꯒ ꯁꯤ 헤이, 앙아오버시디 깜빡하다가 또 위니. 아이디 하이. ꯌꯥꯝ ꯍꯩ ꯑꯩ ꯆꯠꯂꯒꯦ 헤이, ꯇꯥꯃꯣ ꯋꯥ ꯃꯪꯒꯦ ꯀꯩꯅꯣ ꯅꯪ 이비자 거야 하이나 나텐데노 헤이, 낭나 사공기 우섭다 입에 싸가 문나 그 영네 하냐? 나텐데노 내가 나올 거니 누가 뭐 영리 보니 말이야 뭐야 이 놈들 아이들 보니 말는데 너가나 너는 내가 좀 달라가네 하하하 뭐가 신이 돌리는 거 뭐지 강옥진이지? 뭐지 강옥진? 아이 미는 누시들은 파기겠다고가 뭐 코너가 가위니 많아 누시는 강옥진이라니 너비 잡는 파는 비는 누시는 강옥진이라 너무 잘하네 너무 잘하네 똥강을 달라 똥강을 달라 똥강을 달라 Hello, 뭐에 까불이 그잖아. 그잖아, 다너. 뭐냐 이거는 뿌리 다너. Tamu yai Karino Yumni mapan thoko naga thoisibo 뭐냐 강아지냐. Tamu yai Yumdane imana ngayori Sasilo 뭐냐 강아지냐. Hey, masih kita bakal kanan ni kali ni aye. 빠봉 미니스터는 저 시타복세 빠봉의 수비도 야돼 하이네. Mo ini madu hai baju ni siya ini talji. Makoi mamai ngang na makoi na tabak ti chudo ni, adu ka bill sok pi pini ngo. Adu dia koi si mai mamai ngang na balai ko sama na rin ha. 어이 빠봉. 자, Ay bema, masih di nangi dabe beto ki siya hapo. Mga si di koi sak siya dorim ni, adu ka ne, ay ka na di tabam sa mina dorim ni. 거의 바보. Hey, nangi college ki piye do. Ay ka dai, nangi si sang do putro, nang dabe beto ti do lor ni. 야니 바보, 아이 톡바 떠서라게. 민원도 뻥하이 하이버세. 아이 누가이테. Kay nun hey, madi mi top sunat na. 야니 바보, 아이 좀 떠서라게. Hey, ay san pise, wayang kang muli. Manam chada na mingon na pakon panghay na hayba mayade. 아이 강제이 빠봉. Bebeto. Ay na nang muna yam taje. Nang na ay lura ba tangum dane, ang ibateng pangpiki ba do ay kauti. Nang ilaman na ipara toli ni ko. 라만 기와디 그실라이 되다 빠봉. 타이밍 짜나로 봐야 되네. Tanto sana nam darte kari oram ni. May kangine bebeto. 빠봉 나저 애기 다묵다 수암 타고 비리지데. Maduna ay apian bay ba do idri ne. 아잉원데서 빠봉 농시비바. 마시나 애기 안오고 pom폭 비려버린 빠봉. Ada di tro tare ne ha. Nang ako mo, ada di mulo silugi ko. 우리마. 어떤 이거? 낭부 나 사랑남 들어봐. 와양 왕지지데. 게임 떡대다.
ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤꯗ ꯀꯩꯝ ꯇꯧꯗꯦꯌꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯕꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯐꯣꯟ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪ ꯀꯣꯂꯦꯖꯀꯤ ꯐꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯊꯤꯗꯣꯛꯑꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯋꯥꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯒꯦꯅ ꯂꯩꯔꯤꯃꯤꯅꯦ ꯀꯩꯌꯦꯕ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯍꯦ ꯕꯦꯕꯦꯇꯣꯟ ꯂꯥꯏ ꯑꯃ ꯆꯤꯡꯕꯗ ꯈꯣꯏꯔꯕꯗꯤ ꯂꯥꯏꯗꯨ ꯃꯨꯊꯠꯂꯒ ꯆꯨꯝꯅ ꯆꯤꯡꯒꯗꯕ ꯑꯈꯣꯏꯕ ꯄꯨꯛꯆꯦꯜꯗꯒꯤꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜꯗꯨꯅ ꯍꯦꯟꯅ ꯃꯒꯨꯜ ꯆꯥꯎꯕꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯅꯪꯅ ꯆꯥꯅꯕ ꯑꯁ ꯀꯣꯄꯤꯌꯦ ꯐꯖꯔꯤ ꯃꯁꯛꯁꯤꯒ ꯉꯥꯡꯊꯣꯔꯤ ꯋꯥꯉꯥꯡꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧ ꯄꯥꯝꯃꯨꯕ ꯏꯁ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯀꯅꯥꯒꯤ ꯑꯣꯏꯈꯤꯅꯤꯒꯦ ꯂꯥꯏꯕꯛ ꯐꯕ ꯑꯃꯒꯤ ꯂꯥꯏꯕꯛ ꯐꯕꯗꯣ ꯅꯪꯅꯦ ꯅꯪ ꯌꯥꯔꯦ ꯌꯥꯔꯦ ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯂꯥꯏꯕꯛꯇ ꯈꯨꯇꯨꯝꯅ ꯁꯨꯅꯤꯡꯉꯛꯄ ꯇꯥꯟꯖꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯔꯦꯁꯦ ꯂꯥꯏꯕꯛ ꯈꯨꯇꯨꯝ ꯁꯨꯕ ꯁꯨꯗꯕ ꯀꯩ ꯆꯥꯁꯤꯒꯦ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯑꯣꯁꯦ ꯑꯣꯔꯗꯔ ꯇꯧꯈꯤꯗꯣꯏꯅꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯖꯜꯂꯛꯑꯗꯤ ꯅꯪ ꯅꯪ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯅ ꯅꯣꯡꯃ ꯆꯥꯛ ꯀꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏꯗ ꯍꯥ ꯉꯝꯖꯔꯣꯏ ꯉꯝꯖꯔꯣꯏ ꯐꯣꯟꯒꯦ ꯍꯥꯏꯔꯣ ꯀꯅꯥꯅ ꯐꯨꯗꯣꯏꯕ ꯃꯤ ꯑꯃ ꯂꯩ ꯋꯥꯊꯤ ꯈꯤꯠ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯣꯝꯗ ꯆꯥꯅꯕꯗꯣ ꯏꯕꯥꯅꯤꯁꯦ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯥꯏꯅꯕꯩ ꯋꯥꯅꯤ ꯅꯪꯅ ꯀꯥꯏꯅꯒꯦꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯔꯣই ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯍꯜ ꯂꯃꯟꯒ ꯑꯃꯠꯇ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯄꯨꯔꯅꯤꯃꯥ ꯎꯝ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯦ ꯇꯣ ꯑꯗꯨꯅꯦꯕ ꯁꯦ ꯑꯩ ꯌꯥꯔꯅꯦꯕ ꯊꯛꯆꯜꯂꯣ ꯌꯥꯔꯅꯦꯃꯤ ꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯥꯄꯣꯛꯀꯁꯦ ꯏꯟꯖꯔꯛꯁꯅꯤ ꯏꯕꯥꯅꯤ ꯁꯥꯟꯗꯣꯏ ꯋꯥꯏꯁꯤꯕꯨ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯁꯥꯟꯅꯩꯁꯤꯗꯤ ꯑꯦ ꯁꯤꯕꯨ ꯋꯥꯔꯤꯔꯣ ꯁꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯃꯆꯥꯁꯤꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯕꯩ ꯏꯇꯤꯍꯥꯁ ꯆꯠꯂꯁꯤꯔꯥ? ꯁꯦꯝꯃꯤꯅꯤ ꯑꯁꯨꯛ ꯊꯨꯅ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯤꯌꯦ ꯁꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯑꯩ ꯄꯩꯈꯥ ꯊꯥꯔꯔꯣꯏ ꯀꯩꯒꯤ ꯊꯥꯔꯣꯏꯗꯣꯏꯅꯣ ꯊꯥꯗꯕ ꯌꯥꯔꯣꯏꯁꯦ ꯄꯨꯔꯅꯤꯃꯥ ꯁꯦ ꯄꯥꯏꯁꯜꯂꯣ ꯂꯧ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯑꯁ ꯑꯩꯁꯦ ꯅꯪꯅ ꯉꯝꯗꯅꯇ ꯂꯩꯔꯤꯅꯤ ꯁꯦ ꯁꯦ ꯄꯥꯏꯔꯛꯑꯣ ꯆꯠꯁꯤꯜꯂꯥꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯊꯣꯛꯑꯝꯃꯁꯦ ꯗꯤꯜꯒ ꯂꯩꯐꯝ ꯈꯪꯗꯕꯁꯨ ꯇꯥꯏꯅꯐꯝ ꯂꯩꯇꯦꯍꯦ ꯑꯃꯗꯤ ꯂꯥꯛꯑꯦꯍꯦ ꯇꯥꯃꯣꯌꯥꯏ ꯑꯩꯒꯤ ꯁꯝꯁꯦ ꯃꯤꯡꯁꯦꯟꯗ ꯌꯦꯡꯉꯒꯅꯦ ꯅꯪꯒ ꯃꯥꯟꯅꯅꯕ ꯁꯦꯝꯃꯤꯅꯦꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯐꯗꯩꯌꯦ ꯑꯗꯣ ꯑꯩꯅꯗꯤ ꯀꯗꯥꯏꯗ ꯍꯨꯔꯥꯟꯕꯗꯤ ꯏꯟꯗꯤꯌꯥ ꯃꯨꯟ ꯂꯩꯔꯝꯃꯦ ꯑꯅꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯟ ꯂꯥꯛꯇ꯭ꯔꯣ ꯇꯥꯃꯣ ꯌꯥꯏ ꯉꯥꯏꯈꯣ ꯇꯥꯃꯣ ꯌꯥꯏ ꯉꯥꯏꯈꯣ ꯌꯥꯏꯀꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯄꯦꯆꯥ ꯀꯣꯏꯗꯦ ꯍꯥꯏꯗꯣꯏꯅꯦ ꯀꯣꯏꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯇꯥꯃꯣꯌꯥꯏ ꯆꯠꯁꯤꯜꯂꯣ ꯉꯥꯏꯈꯣꯅꯦ ꯈꯨꯠꯀ ꯄꯥꯏꯅꯔꯗꯅ ꯁꯤꯃꯥ ꯀꯨꯝꯕ ꯅꯨꯄꯤ ꯅꯨꯄꯥꯒ ꯃꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯁꯤ ꯑꯉꯥꯎꯕꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯅꯤ ꯐꯥꯖꯜꯂꯣ ꯐꯥꯖꯜꯂꯣ ꯊꯕꯛ ꯇꯧꯒꯦ ꯍꯜꯂꯣ ꯇꯥꯗꯣ ꯃꯁꯤ ꯑꯉꯥꯎꯕꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯃꯁꯤ ꯍꯜꯂꯣ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯅꯦ ꯃꯁꯤ ꯇꯥꯗꯣ ꯏꯇꯥꯃꯤ ꯋꯥꯡꯗꯤ ꯀꯥꯏꯗ ꯌꯥꯔꯒ ꯃꯁꯤ ꯇꯧꯁꯤꯜꯂꯒꯦ ꯍꯥ ꯇꯧꯁꯤꯜꯂꯣ ꯇꯧꯁꯤꯜꯂꯣ ꯆꯤꯡꯗꯧ ꯆꯤꯡꯗꯧ 이따미 어디까지 하는
징동 비타민이니까지 아니야. 만ung도 macam apa ke dalam ini? Masih. 자, 넌 얘기 돼요. ꯑꯗꯨꯝ ꯌꯥꯕꯅꯦ ꯂꯥ ꯀꯣꯏꯔꯒꯁꯤ ꯂꯥ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ 이베자 ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯁꯨ ꯇꯥꯃꯣ ꯌꯥꯏ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ 이베자 ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯁꯨ ꯁꯐꯥꯕ ꯅꯪꯅ ꯃꯇꯝ ꯀꯨꯏꯔꯦ ꯈꯪꯅꯔꯛꯄ 오호호 마tam kuire khangnarakpa shetlu lillu tap tap napi shetlu lillu tap tap napi nangi sabani ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ ꯁꯐꯥꯕ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ 이베자 ꯅꯪꯅ nungsirubaday airi senjao paiba sampot oiba oininge o oininge artiti 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 मेरा थागी सनारेगी मतौगुम नंगी 공사 쿠사 쿠딩다 새가 까이나 후가이나 사제링니 사제링니 punsini uhangani nangbu jagluk pareng pareng kujai pareng pareng toina ho ho toina ngauhale aidi ibeja nangna ngauhale aisu safaba nangna ngauhale aidi ibeja nangna 세 모이타 저기 폰과 पर्स가 실라이리 कइनो फिका हप्सुलो कइनो matang icha-chadana romance tawbasinaने हो यारे यारे
ꯑꯗꯣ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯤꯄꯥꯟ ꯊꯥꯕ ꯃꯥꯏꯗꯣ ꯆꯠꯇ ꯌꯥꯗꯕꯅꯤꯀꯣ ꯉꯁꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯪ ꯅꯊꯟꯗ ꯀꯣꯛ ꯆꯠꯂꯝꯕꯁꯨ ꯌꯥꯗꯨꯕꯨ ꯗꯥꯒ ꯌꯥꯝ ꯆꯠꯃꯤꯟꯅꯅꯤꯡꯕꯗꯣ ꯃꯤꯅꯁꯨ ꯑꯃꯨꯛꯇ ꯂꯥꯛꯇꯦꯅ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯨ ꯁꯪꯗꯅ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯃꯦꯃꯤ ꯑꯗꯣ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯆꯣ ꯑꯩ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯧꯀꯣ ꯍꯣꯏ 이놈아 ꯀꯩꯗꯧꯔꯒꯦ 이놈아 ꯀꯩꯗꯧꯔꯒꯦ ꯃꯤ 이놈아 ꯍꯩꯃ 이놈아 ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯑꯁꯨꯛ ꯈꯜꯂꯤꯁꯤꯕꯣ 이놈아 ꯑꯩ ꯌꯥꯝ ꯈꯠꯅꯤꯡꯉꯦꯕ ꯍꯩꯃ ꯈꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯠꯄ ꯑꯥ ꯈꯪꯗꯦꯗ 이놈아 너 ꯍꯧꯖꯤꯛꯇ ꯍꯥꯏꯗꯨꯗꯤ ꯍꯩꯃ ꯈꯪꯗꯦꯗ ꯑꯁ ꯐꯝꯃꯣ ꯅꯆꯤꯟ ꯆꯨꯝꯃꯨ ꯋꯥ ꯍꯪꯒꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯗꯥꯆꯧꯒ ꯅꯪꯒ ꯍꯧꯖꯤꯛꯇꯩꯗꯣ ꯅꯣꯏ ꯀꯣꯏꯅꯩꯔꯥ ꯍꯩꯃ ꯆꯠꯂꯍꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯣꯏꯅꯕꯁꯦ ꯅꯣꯡꯐꯦꯠ ꯇꯧꯅꯕ꯭ꯔꯥ ꯍꯥ ꯀꯣꯏꯅꯕꯁꯦ ꯀꯣꯏꯅꯗꯕ꯭ꯔꯥꯕ ꯍꯥꯕ ꯍꯥ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯉꯦ ꯀꯩꯅꯣꯅꯦ ꯃꯥ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯣꯐꯦꯠꯀ ꯇꯧꯔꯗꯅ ꯃꯤꯆꯤꯒ ꯈꯟꯅꯔꯗꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯉꯦ